2024기 ꯖꯨꯟꯒꯤ ꯇꯥꯡ 12ꯗ ꯔꯤꯂꯤꯁ ꯇꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯄꯥ ꯑꯣꯁꯤ ꯃꯩꯔꯥꯅ ꯗꯥꯏꯔꯦꯛꯁꯟ ꯄꯤꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯩꯔꯥꯒꯤ ꯑꯄꯣꯛꯄ ꯆꯅꯥ ꯂꯨꯈꯣꯏ ꯃꯌꯥꯝ ꯍꯦꯟꯅ ꯈꯪꯅꯕꯤꯔꯤꯕ ꯔꯥꯏꯇꯔ ꯃꯥꯅ ꯏꯕ ꯈꯣꯝꯂꯥꯡꯂꯃꯟ ꯍꯥꯏꯔꯤꯕ ꯁꯤꯅꯦꯃꯥꯁꯦ ꯑꯩ ꯄꯨꯛꯅꯤꯡꯁꯤꯗ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯕ 바봉 우지마 내자는 바봉 간봉을 못해 이nem기 이베마 이마 레이남 저위 오이베나 갈락나이다 ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯐꯕꯤ ꯏꯪꯒꯤ ꯇꯞꯄꯤ ꯁꯥꯗꯅꯗ ꯂꯥꯛꯄ ꯃꯌꯥ ꯆꯧꯗꯣꯏꯅꯤꯅ ꯐꯤꯂꯝꯁꯦ ꯍꯦꯛ ꯀꯨꯏꯔꯕ ꯃꯇꯝꯗꯒꯤ ꯌꯥꯎꯃꯤꯟꯅꯔꯛꯄꯗ ꯃꯥꯅ ꯁꯥꯔꯤꯁꯦ ꯇꯞꯄꯤ ꯑꯏꯪꯕꯤ ꯃꯈꯣꯟ ꯃꯆꯨ ꯀꯟꯅ ꯉꯥꯡꯖꯗꯕꯤ ꯑꯗꯨꯒꯨꯝꯕ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔꯁꯨ ꯑꯗꯨꯝ ꯂꯩꯖꯕꯅꯤ ꯇꯞꯆꯕ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯐꯠꯇꯕꯤ ꯁꯥꯏ ꯀꯥꯏꯅ ꯍꯥꯏꯕꯁꯤꯗ ꯄꯛꯆꯕ꯭ꯔꯥ ꯆꯨꯅꯕ꯭ꯔꯥ ꯒ ꯍꯥꯏꯕꯁꯨ ꯄꯨꯛꯅꯤꯡꯁꯤꯗ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯑꯃ ꯐꯥꯎꯋꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯥꯡ 12ꯁꯤꯗ ꯌꯦꯡꯒꯅꯤ ꯈꯟꯕꯗ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯋꯥꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯗꯤꯔꯦꯛꯁꯟꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯒ ꯃꯌꯥ ꯆꯧꯙꯨꯔꯤꯒꯤ ꯑꯦꯛꯇꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯁꯤ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯒꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯡꯇꯛꯅꯕ ꯃꯌꯥꯝꯁꯦ ꯊꯥꯖꯗꯕ ꯃꯌꯥꯝꯅꯒ ꯐꯠꯇꯕꯤ ꯁꯥꯕꯒꯥꯏꯁꯦ ꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯦ ꯃꯌꯥꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯇꯤꯀꯦꯠꯁꯨ ꯑꯩꯅꯁꯦ DSꯇ ꯑꯗꯨꯝ ꯊꯥꯔꯦ 300-500 ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯗꯤ ꯆꯞ ꯆꯥꯕꯗꯤ ꯍꯥꯟꯅ ꯈꯪꯗꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯅꯦꯃꯥꯁꯤ ꯌꯦꯡꯕꯤꯅꯤꯡꯉꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯍꯥꯏꯖꯩ ꯍꯣꯏ ꯅꯊꯣꯏꯗꯣ ꯍꯤꯡꯂꯨ ꯅꯪ ꯑꯩꯒꯤ ꯃꯤ ꯑꯣꯏꯌꯨ ꯅꯪ ꯑꯩꯉꯣꯟꯗ ꯆꯦꯂꯦꯟꯖ ꯇꯧ ꯍꯥꯔꯔꯣꯏ ꯃꯥꯄꯣ ꯈꯨꯗꯤꯡꯒꯤ